Army Running Practice Center Heirok sanabasida yengbiru mayam punmukku taramna oksari. Mayamna sanaribasida soiki lankibi yarubasu mayamna ngakpigani. Makoisi sanabada phajana fit oidri mapung phana haitriba ngaktani nawna lakpana maram oiraga. Aduna mayamna mohina soikiba lankibi yarubasu mayamna ngakpigani. Makoisi tungi yumbi ngaktani. Makoiba support toubiyu. Makoigidamak ngastariba center ni Army Running Practice Center Heirok. Mayamna center asibo asukmatik support yamna tawsinbiramu. Video asibo adumna ahanba thengnabiba oirabadi subscribe tawdribodi subscribe tawsinbiramu aduga adumna nagna morupsinga asukmatuk share yamna tawsinbiramu. Mayamna center asibo support tawbiruba makai youth kaya bu semgatpa ngamgodrubni youth kaya gi principle kanba ngamnagidamak adumsu mateng pangpiu makoi matik sabmi oina honarjribasida mayamna asukmatik support hena tawsinbiramu. Tungyumbi ngaktani makoi singasi adun mayam support tawsinbiu mayam damak tayirba center ni Army Running Practice Center Heirok nupan people ni yawba jarba center ni mathang base ke damak koi ji kawjarni makoi ji Territorial Army recruitment chatlagani mayam na makoi mai pakni damak tap mangol aspat ine biram mayam na center asibu support tabibu na video asibu hawbadagi loi phog yengbiramu mayam bu aroibda amuk han thagat pasu phongdoksari. Hello. One, two, go. One, two, three, four, five, six, seven, 8, 9, 10.
ꯑꯩꯈꯣꯏꯒꯤ ꯄꯤꯇꯤꯗ ꯃꯃꯨꯠ ꯇꯥꯗꯅ ꯍꯩꯇꯕꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯀꯟꯅ ꯇꯥꯛꯏ. Down.